Lamdam asida thokliba irang asina maram oiraga Manipur leingak na pamdaba thokdoksing thoktanaba matam kuina mobile data internet thingluraba matung athingba ase komthoknaba yathang pikhre haina Commissioner Home T Ranjit Singh order amana haide. Order asina high mobile data internet thingba ase komthoknabasu tongan ba district singi lonaba mafum kharadadi makha tana athingba ase thangphigani haide. Mafam sing adude Chandel amasung Kakching, Churachandpur amasung Bisnupur, Churachandpur amasung Kakching, Kangpokpi amasung Infal West, Kangpokpi amasung Infal East, Kangpokpi amasung Thaubal amadi Tengnopal amasung Kakching district ke tainaba mafam singda service piriba mobile tower singdagi kilometer anigi radius da leiba mafam singdani. Athingba ase December 19 gi numidang pung 3:45 fauba chatnagani haide. Mobile service provider singnasu order asigi matung ina makha tana paikhatfam thokpa thabak sing paikhatnaba khanghalle. Miyamnasu pamdaba thodok sing thokpa yaba amata internet ki khuthangda thagalaktanaba order asina makha tana khanghalle.